थांबोगी तिलंगा लक्षात किसी की हौदन थार 너무 가보네. Dạ. 나무 맨날 하다가 누가 형이 그거는 그냥 합이죠. 저희는 시작을 해요. 이거 하부는 말이야. 뭐뭐 회사로 그거 하부. 몰라 장은 하면 너는 받아 합이도 그러더라고요. 가야 받아 하부. 말이야 말이야 그러니 합이도. 너는 받아 합이도. 이는 오늘 와 하이면 너는 받아네. 말이야 그러니 합이도. 아이는 이제 합이네 비마. 그러니 말이야 사는. 봐봐. 나대 너무 말이야 그러. 에이 비자다 그래 어디 봐. 사대 사만 정도나. 로이 사는 애면 되구나. 싸우더는 그걸 싸가는 형은. 왜? 자민은 가보. 가봐 애니 해다 그러면 이제 다 땡기지. 야, 싸드는 용원도 비전인 거미네. 가봐. 이거 너 봐지 뭐 그래 봐. 이제 싸드는. 나는 짜증이 드네. 아이디네. 이낙도 락들이 되네. 농원 비전이 하나. 저야. 이거 왜 거의 그다 낭패요. 다한게 한다. 하나 먹으러 가라. 하나 먹으러 사티르네. 이분은 뭐예요? 애들이 위대. 하? 너는 행거 좋은데. 가자. 아이고 밥이냐? 옥살이냐? 아이나 아마다 손에 조용히 해. 마나 소울 혼자기 깃는 여자가 이제 벌써요. 힘들 절로는 타박 걸려니. 너 와는 강해. 난 미리 봐. 난 미리 봐. 이제 와는 하는 강이다. 그래서 이제 손에 살려들 타버다 되게 나는 깃 남기면도 너 와는 강이. 저는 다 됐죠. 나 근데 제가 보자 너무 너무 많이 사람이. 다 못하니 왜? 얘는 자꾸 노래야 나더라. 너 더머리는 거막 북좀 봐. 막또 시간이 많이 부담돼 봐. 살라. 타박 줄 수가 짜라면 수미나 배네 짜부 짜라면 따미나 배다 그래 탄지. 하나. 이거는 이거 왜 다리? 아니 왜 다리? 니 보자 왜 많이 하더니 너 왜 다리? 이거 왜 다리? 이승이 짜오보다 아와바 나냐냐 니네. 타박 얼마? 아야가. 수미네. 이거는 하면 폰 단지. 폰은 단지. 아니 해래 낭네 해래 해. 이거 이게 나오다가. hoy sabam da ina hedge tan da na hero sabam da hero da alugo no wala du ma ba ke ba ke ni na nan nan na bu to ni du zero bu ni ta ha bu na pala bu na mi ka he hai ja ho ma ka sina mi pi pa ni ta khau da pik na pala pa ni na ki tu lik na cha re ko na mi da ma sa ta cha la phala pa ni ta khau da chaw na pala pa
ꯑꯗꯨꯅ ꯈꯔ ꯌꯥꯝ ꯆꯥꯖꯔꯦ ꯅꯪ ꯐꯨꯠ ꯀꯌꯥ ꯋꯥꯡꯒꯦ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕꯒꯤ ꯇꯥꯏꯞꯇ ꯅꯪ ꯉꯥꯡꯉꯤꯁꯦ ꯍꯦ ꯅꯪ ꯐꯨꯠ ꯀꯌꯥ ꯋꯥꯡꯒꯦꯕ ꯐꯨꯠ ꯋꯥꯡꯕ ꯋꯥꯡꯗꯕꯩꯗ ꯆꯈꯥꯎꯁꯨ ꯆꯥꯎꯋꯦ ꯍꯥꯏꯕꯅꯤ ꯅꯪ ꯆꯈꯥꯎꯁꯨ ꯇꯧꯔꯝꯒꯅꯤ ꯌꯥꯝ ꯆꯥꯎꯖꯕ ꯋꯥꯡꯖꯕꯒꯤ ꯇꯥꯏꯞꯇꯒ ꯏꯁ ꯅꯣꯏꯗꯤ ꯄꯤꯛꯄꯅꯤꯅ ꯅꯪꯁꯦ ꯄꯤꯛꯄꯅꯤꯅ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯤ ꯃꯤ ꯃꯥꯡꯗ ꯅꯪ ꯅꯇꯨꯁꯦ ꯄꯤ ꯍꯥꯏꯁꯦ ꯋꯥꯡꯉꯅꯦ ꯋꯥꯡꯁꯨ ꯍꯥꯏꯒꯅꯨ ꯄꯤꯛꯏꯁꯨ ꯍꯥꯏꯒꯅꯨ ꯀꯔꯤꯝ ꯍꯥꯏꯒꯅꯨ ꯄꯤꯛꯏ ꯍꯥꯏꯗꯕꯅꯤ ꯋꯥꯡꯁꯨ ꯋꯥꯡꯉꯤꯅꯤꯅꯦ ꯇꯥꯞꯅ ꯋꯥꯡꯉꯤ ꯅꯪ ꯑꯩ ꯂꯧꯔꯛꯄꯗ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩꯁꯦ ꯋꯥꯡ ꯄꯤ ꯈꯪꯗ꯭ꯔꯣ ꯅꯪ ꯈꯪꯗꯦꯌꯦ ꯈꯨꯅꯤꯡ 1.5 ꯌꯥꯝꯕ ꯈꯣꯡꯎꯞ ꯑꯃ ꯎꯞꯁꯜꯂꯝꯃꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯦ ꯐꯅ ꯈꯨꯅꯤꯡ 1.5 ꯇꯥꯕ ꯈꯣꯡꯎꯞ ꯎꯞꯄꯁꯨ ꯑꯗꯨꯝ ꯈꯪꯐꯝ ꯊꯣꯛꯏ ꯁꯤ ꯃꯁꯤ ꯅꯨꯄꯤ ꯑꯃꯇꯒ ꯋꯥꯡꯉꯦꯕ ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯣꯏꯒ ꯅꯪ ꯀꯣꯏꯅꯔꯛꯏꯁꯦ ꯈꯣꯡꯎꯞꯇꯨꯗ ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯕ꯭ꯔꯣ ꯂꯥꯎꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯈꯣꯡꯎꯞꯇꯨꯁꯨ ꯎꯗꯦ ꯂꯥꯁꯇ ꯆꯦꯜꯂꯛꯄ ꯂꯣꯏ ꯌꯨꯝꯗ ꯌꯦꯡꯕ ꯀꯤꯅꯦ ꯈꯨꯅꯤꯡ 1.5 ꯋꯥꯡꯉꯤ ꯈꯨꯅꯤꯡ 1.5 ꯀꯥꯏꯗ ꯍꯦꯟꯗ꯭ꯔꯣ ꯅꯪꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕ ꯉꯁꯤꯗꯤ ꯆꯥꯛ ꯉꯥꯏꯕꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯁꯤ ꯂꯥꯛꯑꯣ ꯃꯈꯥ ꯇꯥꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯕ ꯁꯨꯖꯔꯨꯔꯁꯦ ꯂꯨꯈꯥ ꯈꯨꯟꯕꯅ ꯑꯩ ꯁꯔꯨꯛ ꯂꯥꯏꯕ ꯌꯦꯁ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯁꯦ ꯃꯈꯥ ꯇꯥꯕ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤ ꯊꯕꯛ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯕꯥꯏ ꯌꯥ ꯆꯦꯜꯂꯛꯏꯕꯁꯦ ꯂꯣꯡꯒꯣ ꯅꯥꯟꯊꯣꯛꯅ ꯃꯤ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯏꯕ ꯂꯣꯡꯒꯣ ꯅꯥꯟꯊꯣꯛꯇꯅ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯇꯅ ꯆꯦꯜꯂꯛꯏꯕꯁꯦ ꯆꯦ ꯂꯝꯕꯤꯁꯦ ꯕꯦꯠ ꯕꯤꯠ ꯂꯥꯎꯔꯤꯁꯦ ꯃꯥ ꯂꯥꯛꯑꯦ ꯆꯦꯜꯂꯦ ꯄꯄꯥꯅ ꯀꯧꯔꯦ ꯆꯦꯜꯂꯨ ꯃꯈꯣꯡꯗꯣ ꯃꯪꯒ ꯇꯧꯔꯀꯥꯟꯗ ꯆꯥꯝꯊꯣꯛꯄꯤꯔꯛꯀꯦ ꯌꯦꯡꯉꯨ ꯃꯈꯣꯡ ꯃꯔꯤꯗꯣ ꯁꯤꯒ ꯕꯣꯁꯇꯥ ꯊꯥꯔ ꯀꯨꯜꯍꯜꯂꯁꯤꯗꯨꯅ ꯐꯔꯅꯤ ꯑꯩꯈꯣꯏ ꯂꯨꯁꯤꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯏꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯊꯝꯕꯗꯣ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯏꯕ ꯃꯥꯁꯦꯀꯣ ꯑꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯞꯄꯤꯕ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗꯣ ꯑꯗꯩ ꯃꯥ ꯆꯨꯝꯗ꯭ꯔꯤꯡ ꯇꯧꯔꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯂꯥꯛꯏꯕ ꯃꯥꯁꯨ ꯌꯨꯝꯗꯣ ꯅꯨꯡꯁꯤꯔꯤꯅꯤꯗꯅ ꯂꯥꯛꯅꯤꯡꯉꯤꯃꯤꯗꯅ ꯌꯨꯝꯗ ꯑꯗꯣ ꯃꯅꯤꯡꯗ ꯂꯩꯔꯝꯃꯤꯕ ꯃꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯆꯥꯝꯊꯣꯛꯄꯤꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯂꯝꯕꯤꯗ ꯐꯨꯠꯂꯤ ꯉꯥꯛꯇꯅꯤꯅꯅꯦ ꯑꯗꯣ ꯆꯥꯝꯊꯣꯛꯄꯤꯔꯤ ꯌꯨꯝꯗ ꯊꯝꯕꯤꯔꯅꯤꯕ ꯃꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯊꯝꯕꯤꯔꯅꯤ ꯂꯣꯡꯒꯣꯔꯒꯗꯣ ꯃꯣꯠ ꯂꯣꯏ ꯆꯥꯝꯊꯣꯛꯑꯦꯗ ꯅꯟꯅ ꯃꯆꯥ ꯏꯪꯉꯕꯅꯦ ꯁꯅꯥꯅꯨ ꯏꯃꯥ ꯇꯨꯛꯊꯔꯤꯁꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥ ꯐꯣꯂꯤ ꯃꯔꯛꯇ ꯆꯦꯜꯂꯛꯏꯅꯦ ꯃꯥ ꯐꯣꯂꯤ ꯃꯔꯛꯇ ꯃꯥ ꯍꯦꯛꯇ ꯌꯨꯝꯁꯦ ꯅꯤꯡꯁꯤꯡꯉ ꯆꯦꯜꯂꯛꯏꯅꯦꯕ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯌꯨꯝꯒꯁꯦ ꯈꯪꯉꯤꯕ ꯃꯥ ꯃꯐꯝꯒꯁꯦ ꯈꯪꯉꯤꯕ ꯁꯅꯥꯅꯨ ꯃꯆꯥꯅꯨ ꯃꯥꯏ ꯄꯦꯝꯃ ꯆꯤꯆꯦꯅ ꯉꯁꯥꯏ ꯍꯪꯉꯛꯏꯅꯦ ꯅꯅꯥ ꯂꯥꯛꯑꯕ ꯂꯨꯁꯤ ꯂꯥꯛꯑꯕ ꯍꯥꯏꯅ ꯂꯥꯛꯑꯣ ꯃꯈꯣꯡꯗꯤ ꯃꯣꯠꯂꯤꯅꯦ ꯇꯩꯁꯨ ꯐꯔꯕ ꯂꯥꯛꯑꯣ ꯑꯩꯁ ꯃꯣꯠꯂꯦ ꯍꯌꯦꯡ ꯖꯃꯥꯏ ꯇꯧꯔꯁꯤ ꯐꯖꯅ ꯁꯅꯥꯅꯨ ꯅꯟꯅ ꯁꯤꯁꯦ ꯉꯧꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯅꯟꯅ ꯃꯥꯏ ꯄꯦꯝ ꯅꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯅ ꯃꯥꯂꯤꯁ ꯇꯧꯕꯤꯗꯣꯔꯤ ꯃꯀꯣꯛꯇ ꯌꯦꯡꯁꯤ ꯃꯥ ꯀꯃꯥꯏꯅ ꯃꯥꯂꯤꯁ ꯇꯧꯕꯤꯒꯦꯅ ꯀꯣꯛ ꯆꯤꯛꯄꯅ ꯍꯧꯖꯤꯛ ꯆꯤꯛꯑꯦ ꯌꯥꯝꯅ ꯋꯥꯡꯗꯣꯔꯦ ꯅꯧꯕ꯭ꯔꯥ ꯌꯥꯝꯅ ꯑꯩꯈꯣꯏ ꯗꯥ ꯃꯥꯂꯤꯁ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯇꯧꯔꯣ ꯃꯥꯂꯤꯁ ꯇꯧꯔꯣ ꯀꯣꯛ ꯆꯤꯛꯑꯦ ꯌꯥꯝꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯅꯍꯥꯟꯒꯤ ꯃꯥꯂꯤꯁ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯅ ꯅꯍꯥꯟꯒꯤ ꯅꯉꯣꯟꯗ ꯃꯥꯂꯤꯁ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯍꯥꯟꯒꯤ ꯅꯪꯒꯗꯤ ꯑꯩꯉꯣꯟꯗ ꯇꯧꯕꯤꯗꯦꯗꯅ ꯉꯁꯤ ꯇꯧꯕꯤ ꯇꯥꯕ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥ ꯀꯥꯞꯐꯝꯗꯣꯏꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯀꯦꯃꯦꯔꯥ ꯀꯥꯞꯀꯅꯨ ꯍꯥꯏꯅ ꯀꯥꯞꯇꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯀꯥꯞꯄꯤꯕꯩ ꯋꯥꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯥꯂꯤꯁ ꯇꯧꯕꯁꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯇꯧꯕꯗꯨꯗꯤ ꯅꯨꯃꯤꯠꯀꯤ ꯇꯧꯕꯅꯤꯅ ꯅꯪꯅ ꯇꯧꯕꯁꯤꯗꯤ ꯖꯨꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯇꯧꯕꯅꯤ나 ꯑꯇꯩ ꯇꯧꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯄꯣꯟꯇꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯅ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯤꯕꯅꯤꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯖꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯧꯕꯗꯨꯗꯤ ꯍꯦꯛ ꯇꯧꯕꯅꯤꯅ ꯃꯦꯃꯣꯔꯤꯗꯨ ꯂꯩꯍꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯃꯨꯛ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯑꯩ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯃꯥꯂꯤꯁ ꯇꯧꯕꯤꯔꯣ ꯍꯥꯏꯔꯛꯑꯅꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯕ꯭ꯔꯥ ꯉꯥꯕꯩꯁꯦ ꯀꯣꯛ ꯆꯤꯛꯃꯟꯕꯒꯤꯀꯣ ꯀꯣꯛ ꯆꯤꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯀꯣ
ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗ ꯂꯩꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯈꯤꯕꯒꯤꯀꯣ ꯑꯗꯨꯅ ꯀꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯗꯥꯅ ꯃꯥꯂꯤꯁ ꯇꯧꯕꯤꯔꯤꯅꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯍꯤꯗꯥꯛ ꯃꯦꯗꯤꯁꯤꯟ ꯌꯥꯝꯅ ꯆꯥꯕꯁꯨ ꯐꯠꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯂꯤꯁ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯒ ꯐꯔꯒꯗꯤ ꯐꯈ꯭ꯔꯦ ꯀꯩꯒꯨꯝꯕ ꯐꯔꯒꯗꯤ ꯆꯥꯗꯣꯏꯅꯦꯕꯀꯣ ꯃꯦꯗꯤꯁꯤꯟꯗꯣ ꯑꯗꯨꯗꯨꯒꯤ ꯌꯥꯔꯒꯗꯤ ꯃꯥꯂꯤꯁ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯐꯕꯗꯣ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯩꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯦꯗꯤꯁꯤꯟ ꯆꯥꯁꯜꯂꯒ ꯅꯨꯃꯤꯠꯁꯤꯡ ꯂꯩ ꯀꯨꯏꯔꯦ ꯀꯨꯏꯔꯦꯕ ꯅꯨꯡꯗꯥꯡ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯑꯩ ꯃꯤꯠꯀꯗꯣ ꯐꯨꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯀꯨꯕ ꯃꯤꯗꯨ ꯐꯨꯖꯜꯂꯛꯑꯗꯤ ꯐꯖꯔꯦ ꯇꯤꯃꯤꯒꯤ ꯃꯃꯤꯡ ꯄꯥꯜ ꯇꯤꯃꯤ ꯈꯪꯕ꯭ꯔꯥ ꯇꯤꯃꯤꯒꯤ ꯃꯃꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯁꯦ ꯇꯤꯃꯤ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯥꯎꯁꯨꯕꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯃꯃꯤꯡ ꯃꯁꯥꯗ ꯁꯨꯛ ꯆꯥꯎꯅꯦꯕ ꯃꯃꯤꯡ ꯁꯨꯛ ꯆꯥꯎꯅꯦ ꯃꯨꯔꯤ ꯑꯃꯇ ꯆꯥꯎꯅꯤ ꯅꯥꯎꯁꯨꯕꯤ ꯑꯩ ꯇꯨꯝꯅꯤꯡꯉꯛꯑꯦꯕ ꯑꯗꯨꯒꯤ ꯗꯥꯅ ꯃꯥꯂꯤꯁ ꯇꯧꯕꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯃꯨꯟꯊꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯇꯦꯕ꯭ꯂꯦꯠ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯆꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯦꯕ꯭ꯂꯦꯠ ꯌꯥꯝ ꯆꯥꯁꯟꯕꯁꯦ ꯐꯠꯇꯦꯕ ꯑꯗꯨꯒꯤ ꯑꯩꯗꯤ ꯌꯥꯔꯤꯃꯈꯩ ꯁꯨꯃꯥꯏꯅ ꯃꯥꯂꯤꯁ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯐꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯥꯁꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯥꯂꯤꯁ ꯇꯧꯔꯒ ꯇꯨꯝꯕꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯗꯨꯝ ꯐꯔꯝꯗꯣꯏꯅꯦꯕ ꯃꯣꯕꯥꯏꯜ ꯁꯥꯔꯕꯒꯤ ꯅꯪꯒꯤꯗ ꯃꯥꯏ ꯃꯁꯛ ꯀꯩꯗꯧꯔꯦ ꯑꯩ ꯃꯁꯛ ꯑꯩ ꯃꯁꯛ ꯃꯀꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯀꯣꯛ ꯄꯥꯏꯕꯤ ꯇꯧꯒꯦ ꯑꯥꯔ ꯄꯤ ꯑꯣꯏꯒꯤꯗꯣ ꯑꯣꯏꯕ ꯀꯔꯤꯕꯨ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯀꯩꯇꯩꯗ ꯅꯨꯄꯤꯒ ꯌꯨꯗꯦ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯤꯔꯨꯔꯦ ꯍꯥꯏꯕ ꯑꯩ ꯃꯊꯛꯇ ꯅꯥꯒ ꯀꯥꯁꯦ ꯅꯪꯒꯤ ꯕꯥꯔꯤ ꯇꯧ ꯀꯃꯥꯏꯅ ꯇꯧꯕꯨ ꯅꯥꯀꯟ ꯅꯥꯀꯟ ꯑꯦꯛꯁꯟ ꯌꯧꯕꯗꯣ ꯀꯟꯖꯔꯥ 근데 그게 말이 저기 동남아미 음식을 먹는 말이 ꯌꯥꯝ ꯍꯧꯖꯤꯛ ꯑꯕꯨꯡꯉꯣꯒ ꯃꯆꯥ ꯇꯨꯝꯕꯤꯒ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯄꯄꯥꯅ ꯂꯧꯔꯨꯔꯦ ꯀꯩꯅꯣꯗꯒꯤ ꯄꯥꯝꯗꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯂꯧꯔꯨꯔꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯃꯣꯏ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯥꯛꯇꯕꯁꯨ ꯌꯥꯗꯕ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯒꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯗꯨ ꯑꯩꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯑꯗꯨꯗꯨꯅ ꯂꯝꯕꯤꯁꯦ ꯐꯠꯇ꯭ꯔꯒꯁꯨ ꯂꯥꯛꯇ ꯌꯥꯗꯕꯩ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯂꯥꯛꯄꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯂꯣꯝꯗꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯒꯁꯨ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯏꯁꯤꯡ ꯆꯥꯎꯔꯝꯕꯒꯤ ꯑꯗꯣ ꯑꯩ ꯊꯣꯛꯂꯣ ꯍꯥꯏ ꯑꯣꯛꯄꯒꯤꯗꯣ ꯑꯩ ꯊꯣꯛꯑꯔꯣꯏꯕꯀꯣ ꯂꯝꯕꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯂꯝꯗꯦꯕ ꯑꯩꯁꯨ ꯊꯣꯛꯀꯦ ꯍꯥꯏꯅ ꯐꯤꯔꯣꯟꯁꯦ ꯏꯜꯂꯒ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯀꯨꯝꯅꯤꯡꯗ꯭ꯔꯦꯕꯀꯣ ꯂꯝꯕꯤꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯦꯕꯀꯣ ꯂꯝꯕꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯂꯝꯕꯤꯁꯦꯀꯣ ꯃꯌꯥꯝꯁꯦ ꯂꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣই ꯊꯣꯡꯒꯥꯟꯗꯨꯅꯦꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯐꯤꯕꯝꯁꯤꯒ ꯂꯩꯔꯤꯕꯀꯣ ꯏꯁꯤꯡꯒ ꯇꯨꯡꯉꯒ ꯇꯧꯔꯒ ꯂꯩꯔꯤꯕ ꯂꯥꯛꯑꯦ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯌꯦꯡꯉꯨ ꯂꯥꯛꯏꯁꯦ ꯂꯥꯛꯑꯣꯅꯦ ꯌꯥ ꯅꯪ ꯂꯩꯖꯥꯅꯤꯡꯗꯨꯒ ꯑꯩꯗꯤ ꯀꯥꯞꯇꯕꯤ ꯆꯪꯉꯛꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯀꯦꯃꯦꯔꯥ ꯀꯥꯞꯄꯦꯅ ꯊꯣꯛꯈ꯭ꯔꯦ ꯆꯥꯇꯣꯝꯕꯤ ꯃꯃꯤꯒ ꯎꯅꯗ꯭ꯔꯣ ꯍꯧꯖꯤꯛ ꯏꯑꯦ ꯂꯨꯁꯤ ꯂꯩ ꯃꯥꯡꯒꯣꯟꯗ ꯂꯩ ꯂꯥꯛꯑꯣꯅꯦ ꯂꯨꯁꯤ ꯂꯥꯛ ꯎꯗꯦꯅ ꯅꯪꯒꯤꯗꯣ ꯍꯌꯦꯡ 이모지 하던가니나 이모지 강아지냐 nagi mama ji moja tan ngani na monora ma du phalau dura monora ma se le no ba ke to de tau dai ra kanga ro mo sang ta ta chalu khona ku sigam do se pote dai do tham cha tombi hoji school chat pa gi pokhre do lambi se school chat pa ya da banina chat pa ya de ba ko lambi se but burang pu thai ba duna moi papa na masa na pi se pora pujam doi ni aina dingam dre ba ko da maning to chola nyanga macha chole da ma ko Masarani maning to sa taw ni ma to pedo papa cholo su kai de nang di chol pa ya de sana sumana tawraga chali ni lambi yam thati na phatti ba ko sing chaw magi lambi se ya dra ba pura mami chakal pedo ge ki ga ya ga dra
ꯇꯥꯒꯗ꯭ꯔꯅꯦ ꯂꯝꯕꯤ ꯐꯕ꯭ꯔꯥ ꯅꯆꯥꯅꯨꯄꯤꯗ ꯄꯨꯏꯗꯣ ꯅꯣꯡ ꯈꯔ ꯍꯥꯡꯉꯦ ꯏꯟꯖꯥꯡ ꯆꯠꯂꯧꯔꯣꯗ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯅꯈ꯭ꯔꯦ ꯉꯁꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯤ ꯃꯟꯗꯦꯅꯦꯕꯀꯣ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯤ ꯍꯥꯏꯗꯤ ꯐ꯭ꯂꯠꯀꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯐ꯭ꯂꯥꯠ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯆꯠꯄ ꯌꯥꯗꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯊꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯕꯨꯗꯤ ꯌꯧꯗꯕ ꯈꯣꯡ ꯈꯔ ꯄꯨꯊꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯌꯥꯝ ꯁꯥꯊꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯁꯅꯥꯕꯤꯗꯤ ꯆꯥꯊꯣꯏꯕꯤꯗꯤ ꯕꯕꯥꯅ ꯄꯣꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦꯕꯀோ ꯑꯗꯨꯒ ꯑꯕꯨꯡꯉꯣꯗꯤ ꯃꯈꯣꯡ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯦꯠꯄ ꯌꯥꯗꯕꯀꯣ ꯃꯥꯏ ꯄꯦꯟꯗꯣ ꯁꯦꯠꯄ ꯌꯥꯗꯅ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯦꯠꯇꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯍꯥꯄꯦꯟ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯃꯥꯡ ꯍꯥꯏꯗꯨꯒꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯕꯀꯣ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯊꯨꯝꯃꯝꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯅꯦꯕ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯤꯁꯦ ꯑꯗꯣ ꯍꯥꯄꯦꯟꯗꯣ ꯁꯦꯠꯂꯒ ꯊꯣꯛꯑꯒ ꯆꯠꯂꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯈꯣꯡꯎꯞ ꯃꯣꯖꯥ ꯇꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯅꯦꯕꯀோ ꯌꯥꯝ ꯁꯥꯊꯤꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯣ ꯍꯥꯏꯗꯤ ꯁꯦꯜꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯅ ꯂꯝꯗꯣ ꯁꯠ ꯂꯧꯔꯒ ꯌꯨꯝ ꯁꯥꯔꯒ ꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯁꯨ ꯂꯩꯇꯕꯀꯣ ꯑꯗꯣ ꯀꯨꯏꯔꯕꯅꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯈꯪꯗꯦꯗ ꯂꯥꯏꯕꯛꯁꯦ ꯐꯠꯇꯅ ꯇꯧꯋꯤꯔꯥ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯐꯝꯁꯦ ꯂꯩꯇꯦꯕꯀோ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯦꯟꯊꯣꯛꯑꯒ ꯑꯗꯨꯝ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯖꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯍꯤꯡꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯁꯔꯀꯥꯔꯅꯁꯨ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯥꯎꯅꯤꯡꯉꯦꯕꯀோ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯔꯥꯛꯁꯦ ꯅꯛꯁꯜꯂꯛꯑꯕꯅꯤ ꯑꯗꯣ ꯕꯔꯥꯛ ꯅꯛꯁꯜꯂꯛꯏꯁꯦ ꯕꯔꯥꯛꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯀꯔꯤꯝ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯇꯦꯕꯀꯣ ꯍꯥꯏꯔꯨꯔꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯗ꯭ꯔꯕꯅꯤ ꯁꯦꯡꯁꯟ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯑꯗꯨ ꯈꯛꯇ ꯍꯥꯏꯕ ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯛꯁꯟꯗꯤ ꯁꯨꯡꯇꯧ ꯇꯧꯗꯕꯀꯣ ꯑꯗꯣ ꯌꯨꯝ ꯀꯌꯥꯔꯛ ꯊꯨꯒꯥꯏꯔꯦ ꯀꯌꯥꯔꯛ ꯊꯨꯒꯥꯏꯗꯅ ꯑꯁꯤꯗꯧꯅ ꯂꯥꯛꯏꯅꯦꯕ ꯂꯧꯕꯨꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦꯀꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯀꯌꯥ ꯊꯨꯒꯥꯏꯅꯗꯅ ꯆꯠꯅꯈ꯭ꯔꯕꯅꯦꯕꯀꯣ ꯃꯐꯝ ꯆꯠꯅꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝ ꯂꯩꯇ꯭ꯔꯕꯅꯦ ꯁ꯭ꯋꯥꯏꯁꯦ ꯌꯨꯝ ꯌꯥꯝꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯃꯐꯝꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯤꯒꯤ ꯃꯥꯝꯁꯤꯒꯤ ꯌꯨꯝ ꯑꯅꯤ ꯈꯛꯇꯒꯅꯤ ꯑꯗꯣ ꯃꯥꯝꯁꯤꯒꯤ ꯌꯨꯝ ꯑꯃꯁꯨ ꯍꯣꯡꯈꯤꯗꯣꯔꯦꯕꯀோ ꯇꯥꯅꯤꯡꯉꯥꯗꯣ ꯍꯣꯡꯈꯤꯗꯣꯔꯦ ꯑꯩꯒ ꯃꯥꯝꯁꯤ ꯍꯣꯏ ꯌꯨꯝ ꯑꯃꯒ ꯑꯩꯈꯣꯏꯗꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯨꯁꯨ ꯂꯥꯞꯅꯔꯤꯅꯦꯕ ꯑꯩꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯁꯔꯀꯥꯔꯁꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯒꯤ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯝꯃ ꯂꯩꯇꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯌꯥꯅꯤ ꯑꯩꯈꯣꯏꯁꯨ ꯂꯩꯗꯣꯏꯅꯣ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯤꯕꯁꯨ ꯁꯦꯝꯕꯤꯗꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯕꯔꯥꯛꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯁꯨ ꯇꯧꯕꯤꯗꯕ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯃꯌꯥꯝ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯇꯜꯂꯦꯕꯀꯣ ꯍꯤꯡꯅꯤꯡꯕꯒꯁꯤ ꯐꯥꯎꯔꯛꯇꯕ ꯇꯥꯟꯖꯥ ꯑꯗꯨꯝ ꯃꯇꯥꯡꯗ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯇꯥꯟꯖꯥ ꯂꯥꯛꯏꯕꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤꯀꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯅꯣꯛꯅ ꯈꯦꯅꯗ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯦꯗꯅ ꯂꯥꯡꯗꯅ ꯂꯩꯕ ꯑꯗꯨꯝ ꯃꯥꯜꯂꯝꯒꯅꯦꯕꯀꯣ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯠꯇꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯄꯨꯝꯅꯃꯛꯇꯣ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯁꯤꯌꯔꯁꯨ ꯇꯧꯅꯤꯡꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯖꯍꯥ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯑꯩ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯁꯤꯌꯔ ꯇꯧꯕꯁꯨ ꯑꯩ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯇ ꯅꯠꯇꯦꯕ ꯈꯤꯇꯪ ꯌꯥꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯅ ꯂꯩꯕꯁꯦ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀோ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯔꯥꯛꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯕꯔꯥꯛꯄꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯦꯟꯗꯤꯁꯦ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯦꯟꯗꯤꯁꯦ ꯑꯣꯜꯔꯦꯗꯤ ꯂꯥꯛꯇꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯑꯦꯟꯗꯤꯁꯦ ꯀꯥꯏꯈꯤꯕꯒꯤ ꯑꯦꯟꯗꯤꯁꯦ ꯁꯦꯝꯗꯅ ꯂꯩꯔꯦꯕꯀோ ꯑꯗꯣ ꯕꯔꯥꯛꯁꯤꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯑꯦꯟꯗꯤꯁꯦ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯦꯟꯗꯤꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯅꯤ ꯑꯦꯟꯗꯤꯁꯦ ꯅꯤꯡꯈꯥꯏꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟ ꯑꯋꯥꯡꯂꯣꯝꯗꯅ ꯑꯦꯟꯗꯤꯁꯦ ꯅꯤꯡꯈꯥꯏꯗꯕꯀꯣ ꯃꯣꯏꯔꯣꯝ ꯅꯤꯡꯈꯥꯏꯗꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯅ ꯌꯥꯝ ꯅꯤꯡꯈꯥꯏꯕꯅꯤꯅ ꯑꯦꯟꯗꯤꯒꯗꯣ ꯂꯣꯏ ꯅꯤꯡꯈꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯕꯔꯥꯛ ꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯦꯟꯗꯤꯁꯦ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗ ꯎꯠꯈꯤꯕꯅꯦ ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝꯗ ꯕ꯭ꯂꯣꯛꯀ ꯊꯥꯔꯒ ꯑꯦꯟꯗꯤ ꯑꯋꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯦꯟꯗꯤꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯛꯀꯗꯕ ꯑꯦꯟꯗꯤꯅꯦꯕꯀோ ꯑꯦꯟꯗꯤ ꯁꯥꯔꯝꯕ ꯑꯗꯨꯒ ꯀꯨꯝꯊꯔꯝꯕ ꯏꯟꯖꯤꯅꯤꯌꯔꯗꯨꯗ ꯑꯩꯅ ꯍꯪꯉꯦꯕꯀோ ꯗꯗꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯦꯟꯗꯤꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦꯕꯀꯣ ꯍꯪꯕ ꯃꯇꯝꯗ ꯏꯟꯖꯤꯅꯤꯌꯔꯁꯤꯅ ꯍꯥꯏꯔꯝꯃꯦꯕ ꯕꯔꯥꯛ ꯍꯥꯟꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯟꯗꯤ ꯂꯥꯛꯇꯣꯏꯅꯤ ꯅꯣꯏꯔꯣꯝꯒꯤꯁꯨ ꯑꯦꯟꯗꯤꯁꯦ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯤꯅ ꯀꯩꯅꯣ ꯊꯦꯡꯗꯣꯏꯅꯦꯕ ꯇꯥꯅꯤꯡ ꯊꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯦꯟꯗꯤꯁꯦ ꯑꯗꯣ ꯕꯔꯥꯛꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯗꯕꯁꯤꯅ ꯑꯦꯟꯗꯤꯁꯦ ꯁꯥꯕ ꯉꯝꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ
ꯑꯗꯣ ꯕꯔꯥꯛꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯌꯥꯝꯅ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯒꯗꯤ ꯑꯦꯟꯗꯤꯁꯦ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯁꯤꯁꯨ ꯆꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯦꯟꯍꯟꯐꯝ ꯂꯝꯕꯤꯁꯦ ꯂꯩꯔꯣꯏꯕ ꯑꯗꯨꯅꯦ ꯁꯔꯀꯥꯔꯅ ꯍꯥꯏꯗꯤ ꯁꯦꯡꯁꯟ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯦ ꯆꯍꯤ 5-6 ꯐꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯁꯦꯡꯁꯟ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯏꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯕꯔꯥꯛꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯈꯪꯗꯦꯗ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯕꯣꯔꯥ ꯈꯣꯡꯕꯥꯡꯂꯣꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯂꯩꯕ ꯕꯣꯔꯥ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅꯦ